Hey guys, so welcome back to another video. Mayam ngasigi reading sidi April se hoi April hawdringaida April gi video se thagatpadi ngamhawdre but lemhoriba days of April haidi lemhoriba lakadawriba April gi lemhoriba numitsing sida kai kai orakpa yai habadu isagi date of birth ki matungini yengminnarase date 1 dagi 10 faw ama 11 dagi 20 faw ama aduga 21 dagi 31 faw ama sumaina file singse isagi date of birth ki matungina yengbiro aduduga isa-isagi date of birth ki matungina kari-kari pige cardna April gi lemhoriba singchida kai-kai tholakpa yabage habidugi maramda reading se khangminnarase ko aduga mayam aido isagi achunba kharna maram oraga video se chang naina regularly thagatpa ngamudre adubu sidagidi dum like tarot reading gi video su mayam gi damukta soidana but regularly thagatchar age plus aigi adum personal blog kumba adagi hoi personal thoughts khar adum hapcharake mayamna sungsa support tawbiyo aduga regularly video su hapa ngamna ba isoidana hotnajar age ngasi goinadi April ahead ke reading sida mayam punna ming taminarase. Without further ado, let's get into the video. Hey guys, so ahanbasidi akhoi pile A ko. Pile A haragadi date 1 dagina 10 phawbagi manungda pokpiriba ichilinaw singidamakta April gi lemhoriba monthsing April tha sigi lemhoriba numitsing sida ko kai oirakpa yai habado habidi isagi ba kai advice lai kai thainarpa yai habana chingbagi maramda reading se tawdoine ado ahanbada akhoi hojik card hana draw tawrse ko. Date 1 dagina 10 phawbagi manungda pokpiba ichilinaw-singgidamakta lemhoriba April days ki ko April gi lemhoriba numitsing sigi vision haitai. The Chariot, Queen of Pentacles, Strength, Nine of Pentacles reverse ko. So first of all, lemhoriba April gi month say adum pile A haidi date 1 dagina 10 phawbagi manungda pokpiba ichilinaw-singgidamakta yamna adum lucky oiba oigadawri haidi luck is on your side aduna adum thabak achouba gumba paikhatkena khanba plan tawbiba natragana any special occasion ama thamge kaina khanba bu oiro or kainomagi beginning ama sort out tawnaba hotnage kaina khanba bu oiro adugumba singdo adum execute tawba yai ko haidi April gi lemhoriba haidi hawjikse almost date 10 yausillae sumaina sigi matung date 10 gi matung sidadi pile A gi damakte April tha se dum aphaba mayam ama pibo ko date 1 dagina 10 phawbagi manungda pokpiba ichilinaw singi damakta April month se aphaba nungai aphaba mayam ama piye aduduna good events big events plan tawba yai adagi isagi damakta dum luck laigani isagi hotna jamal lemna mangdaba angam athawna chanbiba ko sigumba singse dum laiyeba ko mathangda Queen of Pentacles hariba card che thole A sigi Queen of Pentacles hariba card chi matungina April month ki like lemhoriba numit sida pile A oibiriba ichilinaw sing haidi date 1 dagina 10 phawmai manungda pokpiriba ichilinaw sing se paisa nungsagi oina sudum flow gumba leiba haidi financial flow leiba adum paisa nungsagi oina problem gumba thengnaramba sing se isa na hotna jabagi matungina phasna dum sort out tawba ngamakpa gumba adagi isa se daw yabadagi paisa nungsa khara phangba yabagi lambi open up tawrakpa gumba adumaina dum financially yam hekta problem leiba se oiroi problem gumba se dum haidi financial problem gumba se hoi paisa je hekta mathaktagi tuplawan taraktoidi nate but still isana sort out tawbaga matang matam chanana adum flow amada chatpa ngamba adagi paisa nungsagumбаgi yam hekta problem se pakna face tawdaba isagi hotna jamal lemna mangdaba amadi life se peacefully and calmly chatpagi mongda tawba khara dum thengnagani bako aduga strength khariba card che thole eba sigi strength khariba card chi matungina hoi miyoi ba kaubadina adum punsi se bed of roses oiraga haidi dum yam hekta pharaga chatlo habidi yabadate matangna matamna problem khara sudum tholak pi yai thengnarak pi yai ko tawbadabu adugumba situation da adugumba problem gumba se tholak taraga su haitare ko adum April month se mostly afaba ngakta oina di pi pile A gi damakta but adum problem gumba difficulties gumba ngak ki issue gumba thengnarak taraga su resolve tawba ngamnaba solve tawba ngamnaba problem adum problem singdugi solution je dum isagi mangda tholakpa amadi overcome tawba ngamnaba strength kumba se dum isagi namakta piye ko mathangda 9 of Pentacles hariba card che reverse ta thole A sigi 9 of Pentacles hariba card chi matungina reverse ni ko card se April month ki lemhoriba numit singsida pile A gi damakta advice khara piye ba advice se kai advice no ha matamda isa se
ꯌꯥꯝꯅ ꯍꯦꯛꯇ over excited ꯑꯣꯏꯕꯒꯨꯝꯕ ꯑꯗꯒꯤ over confident ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯒ ꯏꯁꯥꯅ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯑꯣꯏꯔꯗꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯦꯛꯇ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯏꯁꯥꯗ confidence ꯂꯩꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯗꯤ ꯇꯧꯕꯤꯒꯅꯣ ꯍꯣꯏ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ vision ꯃꯌꯥꯝ ꯄꯤ ꯇꯧꯕꯇꯕꯨ ꯈꯤꯇꯪ ꯑꯐꯕ ꯑꯣꯏꯅ ꯆꯠꯄ ꯍꯧꯔꯛꯄꯒ ꯏꯁꯥꯅ ꯍꯦꯛꯇ throw ꯇꯧꯊꯣꯛꯄ like ꯑꯗꯨꯝ ꯏꯁꯣꯏꯗ ꯁꯣꯏꯔꯔꯣꯏ ꯀꯥꯏꯅ ꯈꯟꯗꯣꯛꯄ ꯍꯣꯠꯅꯕꯗ ꯍꯟꯊꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣꯕ ꯃꯔꯝꯗꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯤ ꯇꯥꯔꯒꯁꯨ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ or ꯏꯁꯥꯅ ꯂꯥꯏꯊꯣꯛꯑꯒꯗꯤ ꯑꯐꯕ ꯃꯌꯥꯝꯗꯣ miss ꯇꯧꯔꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯛꯇꯅꯕ ꯑꯐꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯣꯏꯔꯒ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯕꯤꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯁꯣ ꯄꯥꯏꯜ A ꯍꯥꯏꯗꯤ ꯗꯦꯠ 1ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯦꯄ꯭ꯔꯤꯜꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯚꯤꯖꯟꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯤꯌꯦꯀꯣ ꯁꯣ ꯁꯤꯒꯤ ꯚꯤꯖꯟꯁꯤꯡꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯃꯊꯪꯁꯤꯅ ꯃꯌꯥꯝ ꯄꯥꯏꯜ B ꯀꯣ ꯄꯥꯏꯜ B ꯍꯥꯏꯔꯒꯗꯤ ꯗꯦꯠ 11ꯗꯒꯤ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯦꯄ꯭ꯔꯤꯜ ꯊꯥꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯦ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯩ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯥꯔꯠꯅ ꯀꯩ ꯚꯤꯖꯟ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯏꯜ Bꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯀꯥꯔꯠꯁꯦ ꯗ꯭ꯔꯣ ꯇꯧꯃꯤꯟꯅꯔꯁꯦ Two of Wands ko, 10 of Wands, 8 of Coins, Knight of Cups. So sisingse pile B gidamakta like pile B gi reading gidamakta sigi card singse pick tawre ko ado lemhoriba April gi month sida pile B haidi date 11 dagina date 20 fawbagi manungna pokpi bechiri now singi damakta kei pige ha matamda hojikse almost April gi date 10 yore ko so April gi lemhoriba numit sing sida pile B oibiri bechiri now singse isagi damakta duties and responsibilities miyam ama sum hengat lakpagumba or fulfill tawningai duties and responsibilities miyam ama leibagumba adugumba khara thengnarakani ko haidi khara busy and tight schedule loiba kitang hectic oigadawriba haidi phatte habudi nate ko but still isada thabakki oiro imung manungi oiro responsibilities kumba adagi duties kumba khara hena pishan lakpagumba adagi hanagi day to day life ki routine dagi khara hena isase busy oirakpa adagi kitang tight schedule oiba kitang matam phangdaba isagi damakta personal time personal space mangna phangdaba thabak kumba family gumba dana hena focus tawdaba yadaba haitare ko adugumba khara thengnarpa yai duna matam gumba se kitang sort out tawraga chatpa tambiyo ko mathangda 8 of Pentacles hariba card che tholaeba sorry 8 of Coins 8 of Pentacles chamane so sigi 8 of Coins hariba card chi matungina April gi lemhoriba month sida sorry April gi lemhoriba April month gi lemhoriba numit sing sida pile B oibiriba ichili now sing se kitang isana khanjarubaga reality ga kitang chana dabagumba isana plan tawrubaga oithorapaga kitang difference leibagumba adagi isana ese made suna oirani kana khanbase khuttagi slip tawraga chatkibagumba adagi isase kitang some sort of minor problems kuma khara encounter tawrakpi yaiba aduduna isase disappointed oiba setbacks khara haidi isada disappointments kumba adagi penjadaba nungaitaba khara adum lakpa yai aduduna isana yarigai yam hekta high expectation thambigano any thabakta any jagada over expectation gumba thambigano aduga down to earth oina leibe tambiyo na card na vision pibuko aduduga isase ngasagi tight and busy schedule obaduna maram oraga karamba thabakta na hena prioritize tawgadagi say sort out tawba waba adagi ama tawikanda ama muk lakpa ama tarkanda ama muk lakpa admaina kitang hectic oiba kitang charangnaba khardi thengnarakani bako aduna fazana wakhal je calm oina adagi pre plan tawraga thabak khudimak handle taw mathau tagani ba ngahak ki tawraga chat taragadi adum busy su oigani aduga problem su create tawpa yai baduna adudu thengada nabagi damakta isana fazana plan tawraga everything sort out tawraga chatna bo hotna biyo bako mathangna Knight of Cups hariba card che tholae ado hoi hojikse April gi tangkhai almost tangkhai chanjala abani sidagina matam khara isada some sort of hardships khara mayoknaragasu adagi khara busy oiba khotpa tawtaragasu ending of April dadi isagi wakhal peace
ꯐꯪꯉꯛꯄ ꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯏꯁꯥꯒꯤ ꯕꯣꯗꯤꯁꯦ ꯀꯥꯝ ꯇꯧꯔꯛꯄ ꯄꯤꯁ ꯐꯪꯉꯛꯄ ꯉꯁꯥꯏꯒꯤ ꯍꯦꯛꯇꯤꯛ ꯑꯣꯏꯕ ꯕꯤꯖꯤ ꯑꯣꯏꯕꯗꯨꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯛꯄ ꯑꯗꯒꯤ ꯏꯁꯥꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯏꯁꯥꯒꯤ ꯕꯦꯂꯦꯟꯁꯇ ꯈꯤꯇꯪ ꯍꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯑꯦꯟ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯛꯄ ꯀꯥꯝ ꯑꯣꯏꯔꯛꯄ ꯁꯤꯒꯨꯝꯕꯁꯦ ꯑꯦꯟꯗꯤꯡ ꯑꯣꯐ ꯑꯦꯄ꯭ꯔꯤꯜꯗꯗꯤ ꯑꯃꯨꯛ ꯐꯪꯉꯛꯀꯅꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯦꯄ꯭ꯔꯤꯜ ꯃꯟꯊꯀꯤ ꯂꯥꯏꯛ ꯃꯤꯗꯜ ꯑꯣꯐ ꯗ ꯃꯟꯊꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯒꯤꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗꯤ ꯈꯤꯇꯪ ꯕꯤꯖꯤ ꯑꯣꯏꯒꯗꯧꯔꯤ ꯑꯗꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯌꯥꯝ ꯋꯥꯡꯅ ꯊꯝꯕꯤꯒꯅꯨ ꯂꯣꯀꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯦꯟꯗꯤꯡ ꯑꯣꯐ ꯑꯦꯄ꯭ꯔꯤꯜꯁꯤꯗꯤ ꯈꯤꯇꯪ ꯀꯥꯝ ꯑꯦꯟ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯍꯦꯞꯄꯤ ꯑꯣꯏꯅ ꯆꯠꯄ ꯌꯥꯕꯒꯤ ꯂꯥꯏꯛ ꯏꯁꯥꯒꯤ ꯅꯝꯊꯔꯨꯔꯕ ꯑꯦꯟꯊꯨꯁꯤꯌꯦꯖꯝ ꯏꯁꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯏꯁꯥꯅ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯒ ꯇꯧꯕ ꯉꯝꯗꯕꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯐꯖꯅ ꯔꯤቫꯏꯁ ꯇꯧꯔꯒ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯇꯧꯔꯛꯄ ꯉꯝꯕ ꯌꯥꯕꯒꯤ ꯚꯤꯖꯟꯁꯦ ꯑꯦꯟꯗꯤꯡ ꯑꯣꯐ ꯑꯦꯄ꯭ꯔꯤꯜꯗ ꯑꯃꯨꯛ ꯄꯤꯌꯦꯕꯀꯣ ꯃꯊꯪꯗ ꯁꯣꯔꯤ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ 2 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯄꯤꯛ ꯇꯧꯕꯅꯦꯕ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯛ ꯁꯐꯜ ꯇꯧꯔꯒꯀꯣ ꯁꯣ ꯁꯤꯒꯤ 2 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯃꯤꯁꯦ ꯊꯕꯛ ꯑꯃꯁꯨ ꯃꯤ ꯑꯃꯇꯪꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯅꯅꯕꯒꯤ ꯃꯑꯣꯡꯗ ꯎꯠꯄꯅꯤꯀꯣ ꯀꯥꯔꯠꯁꯤꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯁꯦ ꯁꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯗꯦꯠ 11ꯗꯒꯤꯅ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔꯗꯕꯨ ꯐꯣꯀꯁ ꯇꯧꯒꯗ꯭ꯔꯥ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁꯇꯕꯨ ꯐꯣꯀꯁ ꯇꯧꯒꯗ꯭ꯔꯥ ꯐꯦꯃꯤꯂꯤꯗꯕꯨ ꯐꯣꯀꯁ ꯇꯧꯒꯗ꯭ꯔꯥ ꯃꯇꯝꯒꯨꯝꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯇꯝꯒꯨꯝꯕꯁꯦ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕ ꯉꯝꯗꯕ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯃ ꯂꯥꯛꯁꯟꯕꯒꯨꯝꯕ ꯑꯗꯒꯤ ꯑꯃ ꯍꯦꯟꯗꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯀꯥꯟꯗ ꯑꯇꯣꯞꯄ ꯑꯃꯒꯤ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯏꯁꯥꯅ ꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯁꯤꯗ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯗ ꯌꯥꯗꯦꯅ ꯈꯜꯂꯒ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯣꯔꯠ ꯑꯥꯎꯠ ꯇꯧ ꯇꯥꯔꯒꯗꯤ ꯏꯁꯨꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯔꯤꯖꯣꯜቭ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯀꯥꯝꯅꯦꯁꯇꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯑꯦꯆꯤꯞ ꯇꯧꯕ ꯉꯝꯕ ꯌꯥꯕꯒꯤ ꯂꯝꯕꯤꯁꯨ ꯊꯣꯛꯂꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯐꯖꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯃꯗꯤ ꯃꯇꯝꯁꯦ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯔꯒ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯁ ꯇꯧꯕ ꯑꯃ ꯍꯩꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯔꯤꯗꯤꯡꯁꯦ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯅ ꯗꯦꯠ 11ꯗꯒꯤꯅ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯔꯤꯗꯤꯡꯁꯦ ꯁꯨꯃꯥꯏꯅ ꯄꯤꯒꯦ ꯁꯣ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯍꯦ ꯒꯥꯏꯁ ꯁꯣ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄꯥꯏꯜꯁꯤ ꯀꯣ ꯄꯥꯏꯜꯁꯤ ꯍꯥꯏꯔꯒꯗꯤ ꯗꯦꯠ 21ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ ꯃꯟꯊꯀꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗ ꯀꯩꯀꯩ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯍꯥꯟꯕꯗ ꯄꯥꯏꯜꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯥꯔꯠꯁꯦ ꯁꯐꯜ ꯇꯧꯔꯒ ꯄꯤꯛ ꯇꯧꯃꯤꯟꯅꯔꯁꯦ 7 of Pentacles, the Emperor, Ten of Wands, Four of Swords ko. So sumaina cardsingsে leire pailsi haibadi date 21dagina 31 fawbagi manungda pokpiba ichil inawsingi lemhauriba April gi month se ko haidi hojik to almost April gi date 10 yore sigi matungi lakadauba singsida haidi isagi oiba April month se da kai thengnarakani ha matamda first of all isagi long term oina khanjarakpa planning khara thabak oina pangthokpa ngamakpagumba haidi April gi hojik se lemhauriba numit singsida isana hanadagi plan tawraga hanadagi means ai si thabak sima tauge or sigi plan sima execute tauge or sigi mi sida sigi wa se haige kaina khalaga hanadagi prepare tawraga plan tawraga lakpa thabak khara adum oithokpa ngambagi chances or possibility khara pi bako aduna kai haini risks kumba lawbada adum kibigano thabak inkhang ama paikhatnaba natraga kainoma hainanaba or kainoma tawnanaba be bold be active ko adum risks lawbada kibigano isagi damakta hanadagi plan tawraga lakchaba hanadagi hotnarage na khalaga lakpa thabak khara oithokpa yabagi dum April month sigi like tangkhaidagina ending phawbada dum vision pibako aduduna isagi plan ke ka phasna dum execute tawraga hotnabiba yai aduga isana hanadagi hotnajaraga lakpa thabak singi dum mahai khara dum chaba phangba yabagi habadi hanadagi isana prepare tawraga hotnaraga lakpa thabak kharagi aphaba good results rip tawba ngamba aphaba mahai khara dum chaba ngambagi vision su dum pibako mathangda the Emperor hariba card cha tholeba sigi card sigi matungina April gi lemhoriba numitsing sida pailsi oibiriba ichil inawsing se isagi imung manunggi father figure natragana isagi institute or workplace ki achau asang haidi isagi oiba for example isagi manager isagi thak thongbada leiba officer bu oiro natragana institute kumbado oraga su isagi dean isagi principal gumba natragana
imong manungmaktada orgaso isagi father figure like head of the institute or head of your workplace natragana adum like isagi oiba ithakta leiba mioi khara dagi isaje kanaba khara afaba khara oijaba khara phagba yabagi chances leyeba ko aduduna ahal laman amadi isagi ithak thongbana haiba singse dum advice po ro amabu oiro adum lotion biyo isagi damakta moidagi afaba kanaba khara adum phagba yabagi chances leye aduga lemahoriba April gi monthsida pile C haibadi date 21 dagina 31 fawbagi manungda pokpiba ichil inaw singna yarige isagi ego and attitude control tawraga chatnanaba hotnabiyo bako haidi isagi afaba mayam ama lakadawa lay tawbadabu isagi ego attitude amadi stubbornness haidi aina khalibasna chumi ai mangare na khanna attitude kumbana isagi afaba khara manghalakpa yabagi chances layibako aduna adugumado thoktanabagi damakta isana isagi ego attitude kumbase phasna control tawraga chatpiyu haiba advice se card phangibako mathangda 10 of 1 sariba card che tholeba sigi 10 of 1 sariba card chi matungina April gi lemhauriba numikhei sida pile C haibadi date 21 dagina 31 phawbagi manungda pokpui bai chalidau singse thabak inkhang ge ni thabak inkhang kitang chinba duties and responsibilities handle tawbada kitang wabagi type ta feel tawba haidi hana handle tawramba duties and responsibilities tagi hawjikna khara hena handle tawbagi mawngda lakpagumba adagi isa se ngasagi thabak inkhang se sindok sinjin tawnaba hotnabada kitang chaotic oiba charang khorangnaba kitang hectic oiba waba amadi time management da kitang kay haini chathong chajing tawbada kitang waba thabak prioritize tawba ngamdaba adugumba khara thengnarakpa yaibuko tawbadabu hoi busy and tight schedule se matam matamgi matungina mi khudingmak oiba yai adubu isagi oinadi April sida grow tawba yabagi or afaba mayam ama phangba yabagi vision pibanina isana time gumba se phasna sort out tawraga afaba isada kanagadaba jagada phasna prioritize tawraga thabak pangthoknaba hotnabiyobuko mathangda 4 of swords hariba card cha leireba sigi 4 of swords hariba card chigi matungina pile C habadi date 21 dagina 31 phawbagi manungda pokpiba ichilinaw singna like isagi oiba thaba inkhang dagi isa se distracted oirakpa bit lerakta dagi give up tawningba phawrakpa matang matam adagi mathanda flow da thabak singje pangthok charakpadagi or migi thawjagi makhadagi flow da chatlakpadagi isana thaba inkhang ma laithorakpagumba lightly lorkpa adagi ngasai ni haijabado isagi ego and attitude na maram oiraga thabak inkhanggumse darkar leite kaina khalakpa matang matam adum yorkpa yai aduna maram oiraga isada tungda regret mayam ama lakpa yaibako aduna thabak khudingmak small or big phaba lakadawba oitaragadi loinamak puning changna tawbiyu isagi ego and overconfidence isagi attitude khawda hapchanbigo like ego na mang tharaga thabak tawbiganu aduduga afaba singse rip tawnaba hotnabiyu isagi afaba lakadawba leibasingdo isana maram oiraga manghanbase tawbiganu haiba advice se card tai phangibako so pile C gi oina su reading se matang soida loijare stagin lawba yaba advice no shin biraga mathangi reading amu ngai minarase thank you for watching